Nongmei Namduna Aki-Akhang Pirambagi Mathakta Akanba action Loukhatpiyu. Tha asigi amada Imphal West ki Lamphel Police Station na konba langjing achauba makha lekai de leiba thongam ibemcha mapuroiba TH Dizamanigi yumda yumthangnabada leiba Waikhom Sikandar na mahaki license gun sizinaduna Nongmei kap tuna laklaga ibemcha bu Nongmei Namduna Aki-Akhang Piramba thodok asi mari leinaba police na FIR lokhatuna matik saba action Loukhatpiyu. Loinana thodok asi amuk hana thoktanaba mari leinaba khudingmakna midyeng changbiyu haina Gari Awang Women Development Center GAWDC ki General Secretary Ngaryangbam Dasumti na fongdokre. Hiramasiga mari leinana Manipur Press Club ta pangthokpa paugi mifam amada mahak na haikibada thodok asi thokpadagi imung manunggi maikaidagi Lamphel Police Station da FIR channaba haiki. Adubu Lamphel Police ki maikaidagi FIR Loukhatpiyu haiba yadabani. Madugi mahun accused oiriba Sikandar asi thadoklamle. Maramasina case asigi IO na matamchan action Loukhatpiyu amadi license gun pai haiduna chathariba laibak thiba thawong asi hayengna kanagumba amada amuk hanna thokloi hainingai leitabana mari leinaba singna midyeng changbiyu. Amaromda paugi mifam aduda saruk yakiba thongbam ibom chana hai Sikandar hairiba nupa asina mahaki mayumda Nongmei kap tuna laklaga yumda changlakhibani. Aduga mahak pukok thoklaga makokta Nongmei namkhibani. Laibak fabadi Nongmei maru loikibana mahak sihaudragasu wanthabadagi wakhal tarakpa matamda hospital da leirambani. Asigumba thodok asi makha tana thokhandanaba lamdam asigi leiriba organization singna sumityeng changbiyu haiki. Thokliba thodok amadi imung manung ki miyoi singna fongdokliba wafam asigi matangda Lamphel Police Station ga akhanaba wari shaba amada anauba logi matung inna chahi ahumdagi 8 fawbagi punishment fangadaba case ki oina FIR lokhatringai mamangda numit 10 fawba inquiry chathaba haibagi matung inna Hauzik Sikandargi Mathakta inquiry chathari. Imung manunggi maikaidagi tawrakhiba report numit adumaktada station na lawi amadi Sikandar hairiba miyoi asi ahing ama lokapta thambada natana mahaki license gunsu fazinduna thamli. Numit 10 ni ki inquiry matung inna FIR chanba natraga imung manung yasinabra haibadu yengani. Police ki oinadi bias oina thabak tawba leite amadi ibom sagi imung manunga wari shanaduna makha taba statement laugani haiki.